Sikkim na numit ko ni chum na chathakhiba organic farming tour da saruk yaruba awang no post step charu kilomi yang khainga si Manipur ki governor Dr. Nasma Hafsana Raj Bhavan da okre amasung Manipur da khundari ba maitai pangal singna ningthona tiram ba yumnang sagai ni sing manghan da ngak tuna thamlaba matam da maitai pangal gi masak tak pangangani haina mai dingol se masna jawna khojorti मैं खुरमजरी ब्रीव इम्पैक्ट न्यूज से बिजाना मनोहर मैम हजिक मुजा फाउगी मरुब पाउसिंग बिजरी मरी सूबा बटालियन असम राइफल सजिक बटालियन की ऑर्गेनिक फार्मिंग टूर दा सरुक यारुबा अवांग नोंपोक स्टेट तरु की लौमी सिंह ngasi Manipur की गवर्नर डॉक्टर नाजमा हैफ्तुलाना ओखरे चिंजाक सिंह केमिकल फर्टिलाइजर सिजनबना मियोइबगी हक्सांग दा पीरिबा मांगजोब सिंह ngasi की मिरोल दा खंगलक्तुना हक्चांग दा सोंगनिंगाई ओइबा ऑर्गेनिक फार्मिंग दा माई ऑनसिन बा हौरकले हाइना गवर्नर फोंदोखरे पनबयाई अवांग नोंपो स्टेट सिंगी मरक्ता इहान हानवा फुल्ली ऑर्गेनिक स्टेट नि हाइना लाउथोख्रबा सिक्किम दा नुमित कुन्नी चुपना चथखिबा खोंगसेट अदुदा असम अरुणाचल प्रदेश मिजोराम नागालैंड त्रिपुरा अमदी मणिपुर दगी पुन्ना लौमी यांखैना सरुक याखिबने ngasi राजभवन दा पांगथोखिबा खोंगचट लोय सिंग ओपगी थोरमदा गवर्नर डॉक्टर नाजमा हैफ्तुलाना जिनख्रबा मतम काइथोक्तुना अवांग नोंपो स्टेट सिंगी मरी हेना फगतनबा अमदी ऑर्गेनिक फार्मिंग गी मरमदा स्टेट सिंग असिगे लौमी सिंगदा मंगाल पी नबगी दमक असम राइफल्स ना पाइखलिबा खोंगथांग थागनिंगाइनी लोइनना खोंगचट अदुदा सरुक याखिबा लौमी यांखैगी मनुंगदा नुपी लौमी 38 सरुक याखिबा असिमकना नुपी सिंगबु इकाय खुमनबा उत्पनी हाइना लौबुत नत्तना मखोइबु पुनिंग थौगली हाइना महांगना फोंदोखि ngasi थोरम अदुदा IGR साउथ की मेजर जनरल KP सिंह अमसुंग कुनगनिपान सुबा सेक्टर असम राइफल्स की कमांडर ब्रिगेडियर नीलेश भानोत सरुक याखि Excessive use of fertilizers and chemicals disturb the ecological balance in the long run. There is a large-scale degradation of soil which leads to making the land barren. The northeast region is in the first 10 biodiversity hotspots in the world, and one way of saving the rich treasure for posterity is to take to organic farming. Manipur da khundariba maitai pangal singna ningthona piramba yumnak sagai sing manghandana ngaktuna thamlamba matamda da maitai pangal gi masak tak pangamgani haina maidingule semba sana jawbana phungdoragli loinana Manipur da thokiba nupilanda maitai pangal ima singna laukiba thodangsu akhang ai singna mayek sengna miyam da khanganba mathau tai haina su phungdoragli wafam asing asi yang thangi tarahai khonjinda pangthokiba maitai pangal singna mafam अदुदा खुंदारकपा चाहिया चामगा कुंथ्रा मंगा सुबा निंसिंग थौरंगा मरी लेनेना माइदिंगु लेसेम बसना जावबना पाउमी सिंगदा फुंदोरखिबने मैतै पांगल इगी खोंगुल लीबा फाउंडेशन कमिटी न सिंदुना पांगथोखिबा थौरम अदुगा मरी लेनेना माइदिंगु लेसेम बसना जावबना मखाताना फुंदोरकपदा मैतै पांगल सिंग असि खांगेम निंथौ हांगतक्तगी लमदम असिदा चंगक्तुना निंथौना युमनाक सागै पीदुना मैतै निंगोल लौदुना खुंदा लैतादुना लेखिबनी मरम अदुना मैतै पांगल सिंगा ततना थानबा याद्रबा मरी लेनै हाइखि लोइनना मैतै पांगल सिंगना निंथौना पिरंबा युमनाक सागै सिंग मंगहंदना चेना ngaktuna thambiyo haina su apel tawrakhi thauramadu nauriya pakhang lapa constituency ki MLA soibam subhash chandra su saruk yaduna monument stone amasu maikhum hangdukhi loinana maitai pangal singna matam amada sijanarama nat ki oiba polam kaya su yengsinki मितई पांगल सिंसे कोई लमदम सिगी सांगबा इनिंगथौ खागेमबगी मतमदगी हौरगा ngasi फावबदा पे लमदम सिगी अवा नुंगाई कयादा मकोइसे अखोइगी चिथाबा लेतना सरुक याखिबा दुगुंबा कांगलुप अमनी अखोइगी मैतई पांगल दी टॉप टॉप फिजेता सक्चादा अदगी गुमलई करेदा लोनदा लीदा लोना टॉप अदुगुंबा कोई लमदम सिगी लेहाउगा सुनाना हिंजाबा यामना यूनिक ओइबा अखोइगी इनिंगथौ खागेमबना अखोइगी लमदम सिता मखोइ लाकपा मतमदा मखोइगी युमनाक मखोइगी सागै पी मसी हौजिक चावखलपगी मतुंगना नत्रगा वाखलोल अमदा अखोइगी दुगुंबा युमनाक सागै सिंसी खरा खरा सिजनबजे हंदरकपदौना तवी अदो मसीमा मितै पांगल सिंग मफमदा आई अपील तौजनी युमनाक सागै सिंसे थादो हंजनिंगदे
Johnson Higher Secondary School gi Student Union gi election niyom chumna pangthokpiu haina school asigi mahairoi singna khongjang sangsankre khongjang asing asi school gi mahairoi singna ayu ki pung 10 rom taba matamda Johnson Higher Secondary School gi nakalda chathakibani khongjang aduga mari lainana school asigi debate and extension secretary nongthongbam Boris na hai maram laitana school khudakta suti thadokpa yaningde mahairoi singi yengbiduna Johnson Higher Secondary School gi Student Union election asi niyom chumna thuba matamda pangthokpiu Handak lakadar election asida candidate khara nomination fine taw batu da niom chadana scrutiny taw da didi matom hongna matam pe tho thamba nomination fine je amung na taw taw da kamu do matam helaka da amung taw hanba matang da election ngi thokpa masi mahiroi myam na si yaning do phongdok na si khongjang changjan jabne satagi mangra apne do candidate singi su right am saw na male sim jar jingde aduna khongjang changjan jabne johnston mahiroi khuding maki masi masik ihau je 100 den changjang ni Imphal East District ki tongan ba mafam ani dagi gari huran ba amasong drat lalon ba miyoi ani phagat pangam kre fara ba miyoi ani adudi Imphal East District ki Hengang Police Station gi manung chanba achan bigai mayai laikai dagi funchung bam Chitranjan chahi kuntra manga apokpa P Munal amadi Imphal West District ki manung chanba Yangthang mayai laikai dagi laitong bam Ragumani chahi nimpu apokpa laikhidraba Ramdhan ni ngarang akhanaba paw ama phongbadagi nungthil gi pung mari makhairom taba matamda SP Yogeshandrana gi mediang makhada Imphal East Commando gi OC Sakti Senna luchingba team amana phagatpa ngamkhibani faraba miyoi ani adudi ani adudagi Honda Activa manga Honda Diom ama mobile phone ama amasung WI tablet piece chani fan singsu phagatpa ngamkhi Haraba music asi gari sing loine na khoina Hengang Police Station da sinaraga ain goiba legal process makhata na case ama register tor matungda sinarani aina haining badi gari mang ki basing activa khoi da hoji phangai ba gari manga sing sida kanagumana magi chap chawa apu claim toroga station da magi keno sing dum lobu yagani simtang gai Indo Myanmar ngangkhai paring gi maru oiba mafam ama oiriba More Town manung da mapangang kanba IED ama pokhai khre khoisai no ba miyam na More Town manung matang kaktana ban tawkre thodok thokpham dagi phangba paw da thodok ase ngarang numidang pung 9 taba matamda More Ward number 8 ki mission veng ama songam khai veng gi marakta laiba khul kuki student organization More gi office ki wall makhongda IED du pokhai khibane mapangang kanba IED aduna pokhai bada check ki wall gi saruk khara pokhai khai khi adubu miyoi amata aso pandi yaukide IED pokhai ba adugi splinter sing mafam adudagi meter chahum lom lapna laiba More police station tamna pairakhi hairi bom pokhai kraba matung mafam adugi khoisaunaraba miyam na Assam rifle ki post ta changchinduna akanba mongda ongkhatna ki More police ki kangbuna mafam aduda laktuna yengsinna ba hona bada miyam na changhan khide hairi IED pokhai raba matung town adugi miyam na maptam kaktana ban lauthopaga lonana lambi da tayar mai thaduna yaning daba phongdokpa haukre ngarang numidang IED pokhai ba asi tharaga More da tha asigi ahobadagi ngarang fawda bom pokhai bagi thawdo asi ahumlak subani nakalamaromda Technopal gi district magistrate na More da CRPC gi section 144 chalai duna mi manga dagi hena punba mi sokpa yaba khusukulai pubada thingba thamkre Merger agreement and its consequences of Manipur highway hiram da nongmagi oba public interaction program ama MG Avenue da laiba hotel Nirmala da pangchokre Southeast Asia Human Rights Association Shihara na chinduna pangchokhiba thoroma da MU gi retired professor and Joy Kumar MU Department of Economics ki associate professor Chinglen Maisnam amasung SRA Manipur gi executive director Babdulai Tongbam na chingba miyoi singna resource person sing oina saruk yakhi thorom aduga mari lenana Shihara gi advisor CS Hemcha na thorom asi mapung oina merger agreement gi matang da lairiba na bakaya asi thidokna ba amasung khangdok minabagi pandam da pangthopani ngasi fawda merger agreement gi thodo asi karamna oikibano haiba chap chaba khangdana lairi haiki adugumba titler king aduna toramba merger agreement du khoina masi acceptable oibra oidabra haibse khangbagi matam orakle aduna haiba program si maroina sinjabani aduna merger agreement si acceptable oide hebdu yamna tangai phadi madugi matungda merger agreement tawkhra matungda ngasi bhogda lagliba Manipur gi consequences policy gi thamjalakpa part C state oina thamjinbirakpa district commissioner amagi makhada obriba
ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯗꯕ ꯍꯟꯖꯟꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯀꯥꯟꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯛꯄ ꯃꯊꯪꯗ ꯁ꯭ꯇꯦꯠ ꯄꯤꯔꯛꯄ ꯑꯗꯨꯅ ꯅꯝꯊꯗꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯈꯣꯏꯔꯥꯡ ꯈꯧꯁꯥꯎꯅꯕ ꯄꯣꯛꯂꯤꯕꯁꯦ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯈꯪꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯖꯕꯅꯤ Global warming is a change namaram oiraga akoibagi fibam sosilakliba asida nupi oibisingna lauriba thodangge matangda khananainabagi thoram ama ngasi Imphal Hotel ge sangai hall da pangchokre hairiba khananainaba asi Germany da based over NGOs Hendrix Boll Stiftung India amasung Juvan Delhi na sinduna ngarang ni Manipur University da chap manaba hiram da pangthokpa mefam adugi saruk ama oina ngasi makhatana pangthokhibani highlighting women's participation in environmental activism haiba hiramda pangthokiba khananenaba asida saruk yakiba freelance journalist Thungnam Anjulika na haikibada environment kanbada nupi singna saruk yaduna lagli hajaraga su law making decision yauna laibaki oiba achoba hiramda nupi singbu yahondaba hanthana yengbagi akhuba mityeng adumak leiri asigumba mayam ase semdoktuna nupi singsu environment kanba yauna hiram kayada mangjin thana yahonba mathautai haike khananainaba asida independent journalist Nitin Sethi filmmaker Mina Longjam independent journalist Linda Chakchuk yauna Nagaland Assam Arunachal Pradesh ki masak naiba NGO singi lusingbi singna charuk yaki नुपीगी रोल हाई तारे को कंट्रीब्यूशन नुपीना कमाइना एनवायरनमेंट का करी मरी लेने थाइना दगी मरी अखोई दे अमरोम दे येंगुरगदी नुपी सिगा थाइना दगी यामना चेट मरी मदी लेबा आइदी अखोई अखोई इमुंगदा नुपी सिंगना इंखोन मचा मचा दा इमुंग मनुंगी चाना थनबा थाबा अदगी थाइना मतमदना अखोई लुखा कोमदा ngasai पोचे लुखा की अदगी इमुंगी हिंजांग सेमबगी सिंगसि तौरगा दुना कमाइना दुना हारोइन दुम सेमकपा अदगा एग्जांपल अमो वेबदा दु ओइरेको अतैदसु नुपी ngasai environment ka di small waste mari di yam di lainaraga hojipauta khananainabada larger debate ta khoi policy making policy ma sem dore haraga discussion taraga su nupang ai wari sanaraga adum chaurap nganga dum chakhiba ada nupi gi role si adagi nupi contributions e khang da du masi kitang sem to ko Matang Swais the break amalauze break matung the All Manipur recognizes private school welfare association in Falna Sinduna draft national education policy 2019 ge matang da nong magi ba sensitization program ama pangthoke bagi pawama di Manipur amasung malengi tongan ba I pausing pudana laksike impact news me ta do ne Mayambo mukana taram nok bulletin asike makhata wa pang mayam da picture All Manipur recognizes private schools welfare association Manipur na Sinduna draft national Education Policy 2019 gi matangda nomagi oiba sensitization program amang asi pangthokre Sanjen thongda laiba State Guest House ta pangthokiba khanane bagi mifam aduda Manipur College ki hanagi principal Professor L Sadananda Additional Director School Valley CI Sachi yauna state asida laiba tongan ba private school civil society organization singi mihut sing yauna Miyoi kyana saruk yaki khanane nabagi mifam aduga mari lainana All Manipur recognizes Private School Welfare Association ki President Laisram Joina hai ki bada laiba asigi mahai masing tambagi lamda hena khumang chausen na bagi pandamda National Education Draft Policy 2019 ama puthorak liba asi mapung fana chanaba haudri mamangda policy asida kari yauri loinana policy asina Chanarakpa matamda state asigi mahai masing tambagi lamda kari khudong chadaba amadi khudong chaba lakkadagi haiba mangoinana khanaba chungani haiba wakhalonda ngasigi khanane bagi mefamasi pangthopani haiki Hariba draft policy asi matangda khangdana lehobu taragadi hena aikoida khumang choksinna national education policy asi inmangam ngamgani habigi thajabadu thamjarakanda Manipur gi tongan ba department da Laibiriba akang hai kayama akoina koujarakanda asungluba national education policy asi matangda khanane jabagi tanja adu akoina logjabani hoji Manipurda private school linkaliba kayada lamdamasi stakeholders sing miyam sing satri group kaya amana akogi hen lana ubiba kaya ama leitabanati hairiba lana ubiriba mayam sing asi akoi masen pau phaudok narakanda adugi understanding amada poraklaga Manipurgi education system amadi education kanglol asi yamna ningthina gi mahiroi kayada afaba education ama pibang amnaba honminasi
Progressive Development of Mathematics Highway Hiramda Nomagi Oiba Workshop Program among Asi Yang Tanga Leba Kamakya Pamton College da Pangtokre. College Asigi Department of Mathematics na Sinduna Pangtokiba Thoram Adu Hogdokpada College Asigi Principal Dr. S. Aruna, Vice President W. Nimaina Chingba Maru Oiba Kayana Saruyaki. Workshop Adura Tongan Resource Person Singna Progressive Development of Mathematics Highway Hiramda Wangangki. Moirangda Zakhot Thorangi Tabak Thoram Paikate Haiduna Moirangda Organization Ani Ahumna Lagliba Tang Taramari the Gimatang Kaktana Bantogani Haidibasi Kudakta Handopiu Haina all Moirang Youth Development Association na Pauzelakli. Association Nasina Tadorok Pachirolda Miamna Nakpak Tanaduna Hingbagi Mahuta Tatuk Tasin Tauduna Zakhot Thorangi Tabak Paikat Pana Pagani Club Association Mera Paibi Sing na politicalized Jobugi Mahuta Netran Oina Labana Pagani Haigri. Kungatarurak Suva Guru Kritan ngasi Imphal East ki konung mamangda laiba lamyan ba sanglenda pangtokre. Thoramasi Guru Gulapi Natchan Kritan Academy amadi Asailu Manipur anina kusamnaduna punna pangtokpani. Thoramadu L. Herachandra Singh Ningsing Mana 2019 Khwarakpam Laibak Macha Singh amasung Khwarakpam Wangkai Singh Ningsing Mana Singsu Yantoke, Toromasiga Mari Lenana, Toromadu, the chief guest Oina Saruk Yakiva Kap and PDG Minister Karam Swam Nahai, Lamdamasigi Maherol, the Gi, Lejarak Labanat, Culture Amadi Dharma Gamari, Lenaba Toram Singh Asi, Horok Libatungi Mirol Sing Nangak to Natamba Matotai, Horok Liba Mirol Sing Asina, Hosik Ladiba Ahal Sing Asidagi, Tam Hodragade Tungi Mirol Dakari, Tolakadabano Habat Tambangam de Loinangasigi Mirol Asina, no monomagi taxi kasi, Walak Liba Asisu Midian Haiki Matam Kayagi Mamangdagi Alamur Sing Lai Guru Sing Pan Bulamdam Oiraktana Taxi Kasi Sana Lonsat Laishu Pijet Zaksa Nagna Leramado Nasigi Kunais Dadi Madugi Sapsava Taxi Kachi Mugi Makada Nagna Salak Tabagi Tanjada Lai Hoji Laibi Riba Alamur Singi the Matau Tamaga Naharul Singda the Haure Tungi Mirol Singer, Asinguma Sing Sing Nagna Sakadabani Habagi Pauzeldo, Yamna Kanna Pijaning Money. Imphal District Wangkai Ningtel Pukimapal the Laiba LCP Complex da Nomagi Oiba Free Health Camp Checkup Amasu Medicine Distribution Camp Ama Pangtokre. Free Health Checkup Amasung Medicine Distribution Camp Adu the League of Calopatriots My Home India Amasu National Medicals Organization Ahumna Kusum Naduna Pangtokibane Camp Adu the Medicine Skin Dental Heart Amasung Mitki Layong Sing Mapung Oina Layengki Camp Adu the Mio Chamri Room Henbanat Layengki Howzik Sanabagi Pauda Women's World Boxing Championship ta Maricom na bronze medal lauduna World Championship ta punna medal Nepal lauba ngambi boxer ama oiba ngamkre hoji Russia da chathariba Women World Boxing Championship ki semi final bauta Turkey gi Voshenavski makhuta Maricom mighty duna championship asida bronze medal laukibani semi final bout aduda just na European champion Kakik Roklu na point Mari Amada Mai Pakle Haina Lautukibani. Final bout of Vusenas na Russia gi Lilia Edvega Lambatong Naragani Marasida Jaski decision Adubu Yaning Deva Fong Doctor na Indiana appeal Toki Adubu Aremba Takre. The Ideal Club Chera Kaitel Amadi YCCIC Konta Aholup Anina Teres Chuba Junior Women State Level Hockey Championship ki final da Lambatong Naragani. Ngasi ayu Kumul Lampa Sports Complex da Laiba Hockey Stadium da Sana Kiva Junior Women's ki Arrival League match atuda YCCIC Konta Aholup ki Sanoro Empria Devina match asigi Kungateret Kuntrangani Pumapanama Suyang Kai Manga Suba Minute Singda Panjal Manga Aduka I Kundali Amasung S. Bevirani and Nina Maski Taratramadi Putruk Suba Minita Panjal Amamanga Chanaduna Bisnupur Hokibu Yam Nalaksana Panjal Taresinoda Maitiba Piram Naga Tournament Asigi Final Changbangam Kibane Manipur Hockey na Sinduna Chatar Kiba Hockey Tournament Asigi Hayang Nungchel Junior Women's Ki Final Match Sanaragani. ITF Imphal Senior Grade 3 Tennis Tournament Loisin Kre Lamphel Patalaiva Official Club Ki Deco Tropsta Sanakiba Man Single 55 Plus Ki Final Match Da Nagaraj Revanna Chandra Bhushan Bo Point
Taruk ani amadi taruk sinoda chahi nimpu mangagi mathaki singles final dana tulesor trongbam na yuges ko Hollywood point taru ani amasung taruk mari damai tiba pikib galonana chahi kuntra mangagi mathaki singles final ta kanan setuna KS Indra Kumar bo point taru ohum amadi taru ohum da mai tiba piki chathaki ba tennis tournament asigi chahi kuntra manga mathaki doubles winner ta Sanjay Kumar amadi na garage revanna chahi nimpu manga mathaki doubles winners ta tulesor amasung and Kangjamba Anigi Jurana Oikibaga Lonana Jahi Yankai Manga Mataki winner na Kanan Zetu Amasu KS Indra Kumar Anina Oiki. Tournament Asiki winner Oikraba Singh da Selgi Mana Lupali Singh Tara certificate Amadi trophy Singh Aduga runners up ta Kraba Singh Dana Selgi Mana Lupali Singh Tara certificate Amadi trophy Singh Kudul Tamki. All India Tennis Association ki Mir Makhada Manipur Tennis Association na Sinduna Zathakiba tournament asi losinbagi thoramda mata ki masak nairba miyo kyana suruk yakhi. Manipur Cricket Association ki nauna thau puriba miyoi sing amadi paumi sing unabagi thoram amma pangthokre. Pauna kaithel da leiba Christina Hotel da pangthokiba thoram aduda MCA gi Secretary S Priyanda, Vice President Binoy Laitang te amadi Joint Secretary Bovin Galoinana Association asigi thau puriba miyoi kayana saruk yakhi. Hauji BCCI na pangthokpa makhal makha kaya gi cricket tournament singda Manipur gi cricket sanaroi singna saruk yari. Chahi khari gi mamangda Manipur da state ki thak ta pangthok Pam Tokpa tournament kaya sanafam amadi nong chingi fibam phattaba na maram oiraga pangthok pangam khidaba sing adu makhata na pangthona na ba association asina sem sare lore hauji association asigi oiba cricket sanafam ama luwang sambam lukar model higher secondary school amadi Oriental College Moizing Langthabal Hainau Pok amasung ngarang bam cricket ground singda sanagadori tongan ba cricket ki oiba masana sing asi sanaba honaba dalamdam asigi miyamna angam mamateng pangbiduna cricket masana asidagi afaba sanare kaya malem gi takta putona ba honariba asida hona minarasi haiba wafom asi thoram aduda saruk yakiba MCA gi Secretary S Priyandana Manipur gi miyamda thamki multi-day tournament tawani aduga under 1 day T20 aduga under 23 gi T20 amasung multi-days under 19 gi multi-days amasung 1 day aduga under 16 gi multi-days tawnam lepi adu mathakta mu nufi gi oiba koi senior tournament adigi under 23 amasung under 19 girls ki oiba 1 day amasung T20 tawnaba hoi kana senu sanado honari sigi mathakta inter college amadi inter university tournament tonaba koi kana honajari kebun sidana ngasi parents mayam bo khona mapung phana pangthuba ngamnaba koi mayam dagi koi thogan jari koi hajik multi day ski tournament tawani aduga under Chali batha asigi taruk tagi hoduna tarahumdoi fawa Guwahati ki Royal Global School da chathariba ahum suba RGS India Open International ki rating chess tournament 2019 ge mapan suba round loikhiba Fawada Salai Chess Academy ki Sanaroi Wai Dhanavina Magi Lambabu Thoiduna point taret fangduna chatli aduga atopa match amada academy asigi Sanaroi A Mohindro Sharma su Magi Lambaga draw oiduna point taruk fangba ngamle loinana academy asigi Sanaroi Alice Laimem su mahaki Lambaga draw taduna point mari fangle tournament asigi last round ngasi sanaragani haina academy asina thadorok pajero amada fangdorakli Point Tricks Education and Solution Private Limited na sinba Manipur da ihan hanna ba oina IT gi ga mari lenaba private company ama institution singi oiba 8-a-side football tournament ama ngasidagi Langthawal Pura Makhong da leiba Jumthang Sanapung ground da hokre ngasi sanakhiba hanba master host team oiba Point Tricks Education and Solution Private Limited a na mami solution bo penalty shoot out da panjalahum ama da maiti ba piki IT ga mari lenaba company sing asida Thabak Toriba employees singbo wakal puning yang na masama ufana lehenanabagi pandamda good health and stress relieving haiba wakalong asida tournament asi pangthokpani punna team tarani thoina saruk yaduna ngasidagi haudaga hayeng fawba chatha gadaba tournament asigi ngasigi oina makha taba matching hauji sanari tournament asi makom mathang taraba singda sen gi mana oina lupali singkunga manga lising taraga loinana trophy amadi certificate sing yauri amasung best player amadi best goalkeeper ge mana su pigadori arab the bulletin asige headlines amona myam da thamjari Sikkim da numit kun nichuna chathakiba organic farming tour da saruk yarba awang no po state taru filawmi yang khenga si Manipur ge governor Asma Haptulana Raj Bhavan da okre
ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯅꯤꯡꯊꯧꯅ ꯄꯤꯔꯝꯕ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯤꯡ ꯃꯥꯡꯍꯟꯗꯅ ꯉꯥꯛꯇꯨꯅ ꯊꯝꯂꯝꯕ ꯃꯇꯝꯗꯇ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯂꯩꯇꯦꯡꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯔꯛꯂꯤ